ngasi ing kumja lising ani kunmari akhoi September September gi gi tang tang taret idai taruk numit ki ayuk pung akhoi gi taret tagadaba minute manga wali ai hakna lepchari basi Jiribam gi akhoi dibong lambi dagi railway station da changsil leraga ahanba railway platform thengnaba Jiribam railway station da lepchabani railway station gi phibam se tawso hanagi jo adum mawong sadabani nonga taraga adum nonga yuba khotpa se adum tawne adu hujikti si railway station gi platform da oiriba phibamni ada ngasi thamjaningi ba wafamdi Jiribam railway station si asibagum hujikti tumdana leiba station ama oire mana tumba station Manipur gi akhoigumba misam akhoi kari haitare ngaitana Mumbai da Delhi da Kolkata da Bangalore da Bangalore da chatninge ga harasu flight ka ticket thok thok ka aga chatpa ngamjadaba akhoi gumba yengbiu railway platform na manung ni si platform manung si khoi keno tawdana leire ado akhoi gumba kaya gi asa kaya mana Jiribam gi railway station na hojik tumdana leiba sida mana konsillaga tumbada yawrini ma tumba mikap thokpa sidaisida tholakadoribra tholoidoribra haibadi ngamde yengbiu Jiribam gi railway station si akhoi maisida 2016 gi akhoi March kun ma thoidagi hona flight haibadi akhoi mal gari pochai puba gari chelakpa hograbni akhoi asa yam nungai jagi akhoi gi driver sing na yam lamna adagi Dimapur rom da chalaga akhoi gi state sigi pochai Jiribam tana laaga Jiribam dagi holakpagi akhoi gi adugumba pau phangboda yamna nungai jagi adui matungda mu akhoi gi May 27 May 2016 dagi di stage da passenger gari ama nukti ayuk pung nipanda khoi silchar bhawba Jiribam dagi silchar bhaw chatpa adu Jiribam khakta natana Jiribam dagi kilometer 13 mu hajalongdra khoi gi bangai chungpau haidana akhoi station ama leiri Jiribam dagi nongchuk pangna changchingraga somda sum nongchuk sorry nongpok pangna changchingraga bangai chungpau bahauji akhoi train ji cheluraga amana amuk sidagi Jiribam da pung nipan da gi chatlaga silchar si pung mapan da dum thungbani ada silchar bhara du aidi ngaitana chacharami akhoi Jiribam da station tawna leirega silchar lupa kunda silchar bus ta kari da taxi da char yam pharak tai akhoi gi Jiribam dagi silchar chatpa ase silchar gi kano yodringa da Rongpur da khamaga tawre adaida ki amu auto rickshaw tonga sodorga amu lanthokpagi problem kari mayam lei ado railway station da Tarapur da thungaga silchar da thaba inha ama chatpa se yam khudong sawa adumai tawdna mi yamna chatpo natraga su yam khudong saramani aduna amu nungdin gi pung mari da amu halakpani adumai tawramba train du su lepkhre ado nukti gi Jiribam du lerdi akhoi gi nungdang waram pung taruk ka tabagi swai jaida akhoi train lakpagi makhon je adagi ayukta pung nipan da silchar chatpagi train makhon si tawdana yamna kari haitare pungning nungsiba akhoi asana thanba posak ama oirambani ngasi di tuminna leire adagi amu yam nungai risi Jiribam gi railway station lakpa sigi mathakta akhoi gi Imphal yaunanaba semiba railway gi akhoi gi railway line yauraknaba semgat sagalaiba jaisa amuka hena yamna nungai jagibadi akhoi gi Jana Shatabdi mayamna su khangbiranguni Jana Shatabdi asi chair car ni chair car da ordinary adagi AC na chingba taw yam ananba modern khwaidagi latest oiba mawongi akhoi train ni masi 15 October 2022 dagi akhoi
ꯑꯒꯔꯇꯂꯥꯗꯒꯤ ꯑꯌꯨꯛ ꯄꯨꯡ 6ꯇ ꯂꯥꯛꯑꯦꯔꯒ ꯑꯩꯈꯣꯏꯒꯤ ꯈꯣꯡꯁꯥꯡ ꯍꯥꯏꯗꯅ ꯈꯣꯡꯁꯥꯡꯁꯤ ꯏꯝꯐꯥꯜꯗꯒꯤꯗꯤ ꯀꯤꯂꯣꯃꯤꯇꯔ 100ꯃꯨꯛꯇꯪ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯑꯃꯨꯛ ꯑꯅꯤꯔꯛ ꯆꯠꯆꯈ꯭ꯔꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ MSTꯒꯤ ꯕꯁꯇ ꯂꯨꯄꯥ 200 ꯅꯨꯡꯕꯥ ꯐꯥꯎꯕꯒꯤ ꯇꯤꯀꯦꯠ ꯀꯛꯑꯒ ꯂꯥꯛꯑꯒ ꯈꯣꯡꯁꯥꯡꯗ ꯀꯨꯝꯍꯧꯔꯦꯔꯒ ꯈꯣꯡꯁꯥꯡꯗ ꯄꯨꯡ 2ꯒ ꯃꯤꯅꯤꯠ 14-15ꯗ ꯇ꯭ꯔꯦꯟꯗꯨ ꯊꯨꯡꯉꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯄꯨꯡ 2ꯒ ꯃꯤꯅꯤꯠ 40ꯗ ꯑꯃꯨꯛ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯄꯨꯡ 4ꯗ ꯖꯤꯔꯤꯕꯥꯝ ꯊꯨꯡꯕꯅꯤ ꯚꯔꯥꯁꯨ ꯂꯨꯄꯥ 100 ꯈꯛꯇꯅꯤ ꯚꯔꯥꯗꯨꯒꯤꯗꯤ ꯇꯔꯥꯏ ꯊꯣꯛꯈ꯭ꯔꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯋꯥꯗꯕ ꯌꯥꯝ ꯅꯥꯟꯅ ꯂꯥꯛꯑꯝꯕꯅꯤ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯟꯁꯤ ꯅ ꯆꯠꯈ꯭ꯔꯦꯔꯒ ꯒꯨꯋꯥꯍꯥꯇꯤ ꯁꯣꯔꯤ ꯑꯒꯔꯇꯂꯥꯗ ꯄꯨꯡ 11ꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11ꯗ ꯊꯨꯡꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯞꯇꯥꯒꯤ ꯑꯣꯏꯅ ꯅꯤꯡꯊꯧꯀꯥꯕ ꯌꯨꯝꯖꯀꯩꯁ ꯐ꯭ꯔꯥꯏꯗꯦꯅ ꯑꯁꯣꯝꯗꯒꯤ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯒ ꯑꯃꯨꯛ ꯆꯠꯈꯤꯕ ꯄꯨꯡ 6ꯇ ꯂꯥꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛ ꯄꯨꯡ 6ꯇ ꯂꯥꯛꯄꯗꯨꯅ ꯄꯨꯡ 2ꯒ ꯃꯤꯅꯤꯠ 14-15ꯗ ꯈꯣꯡꯁꯥꯡꯗ ꯊꯨꯡꯕ ꯑꯗꯒꯤ ꯑꯃꯨꯛ ꯆꯠꯈ꯭ꯔꯦꯔꯒ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 11ꯗ ꯑꯒꯔꯇꯂꯥꯗ ꯊꯨꯡꯕ ꯑꯒꯔꯇꯂꯥꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯒꯗꯤ ꯍꯧꯖꯤꯛ ꯑꯉꯛꯄ ꯑꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁ ꯁ꯭ꯇꯦꯠꯁꯤꯡꯁꯤꯗꯩꯁꯤꯗ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯌꯦꯡꯕꯤꯌꯨ ꯑꯒꯔꯇꯂꯥ ꯑꯆꯧꯕ ꯁꯍꯔ ꯑꯣꯏꯔꯛꯄꯗ ꯅꯠꯇꯅ ꯑꯆꯧꯕ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯣꯏꯈ꯭ꯔꯦ ꯃꯈꯣꯏ ꯃꯐꯝꯗ ꯑꯒꯔꯇꯂꯥ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯧꯅꯤꯡꯕ ꯚꯥꯔꯠꯀꯤ ꯃꯅꯨꯡꯗ ꯌꯧꯅꯤꯡꯕ ꯃꯐꯝ ꯁꯥꯎꯠꯇ ꯑꯣꯏꯁꯅꯨ ꯅꯣꯔꯠꯀꯤ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯟꯁꯤ ꯂꯣꯏꯅꯃꯛ ꯐꯪꯉꯦ ꯑꯗꯒꯤ ꯑꯃꯨꯛ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯅꯍꯥꯔꯂꯒꯨꯟ ꯏꯇꯥꯅꯒꯔ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤ ꯅꯍꯥꯔꯂꯒꯨꯟꯒꯤ ꯁ꯭ꯇꯦꯁꯟꯗꯩ ꯗꯦꯜꯂꯤ ꯌꯧꯕ ꯔꯥꯖꯙꯥꯅꯤꯅꯆꯤꯡꯕ ꯀꯔꯤꯅꯣ ꯇ꯭ꯔꯦꯟ ꯂꯣꯏꯅꯃꯛ ꯐꯪꯉꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯖꯣꯔꯥꯝꯒꯤ ꯑꯥꯏꯖꯣꯜꯁꯨ ꯍꯧꯖꯤꯛ ꯇ꯭ꯔꯦꯟꯁꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯔꯦꯜꯋꯦ ꯂꯥꯏꯟꯅ ꯏꯝꯐꯥꯜ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯥꯏꯖꯣꯜꯅ ꯍꯥꯟꯅ ꯀꯃꯤꯁꯟ ꯇꯧꯕ ꯍꯥꯟꯒꯅꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯄꯣꯠꯁꯛꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯒꯤ ꯅꯥꯒꯥꯂꯦꯟꯒꯤꯗꯤ ꯍꯧꯖꯤꯛ ꯀꯣꯍꯤꯃꯥ ꯌꯧꯁꯤꯜꯂꯛꯄꯒꯤ ꯃꯈꯣꯏ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯕꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤꯗꯤ ꯗꯤꯃꯥꯄꯨꯔ ꯍꯥꯏꯁꯦ ꯏꯅꯛ ꯅꯛꯅ ꯀꯣꯍꯤꯃꯥꯗꯒꯤ ꯏꯅꯛ ꯅꯛꯅ ꯂꯩꯔꯕꯅꯤꯅ ꯗꯤꯃꯥꯄꯨꯔ ꯁꯤꯗꯩꯁꯤꯗ ꯃꯈꯣꯏ ꯗꯤꯃꯥꯄꯨꯔꯁꯤ ꯖꯒꯠꯀꯤ ꯇ꯭ꯔꯦꯟ ꯐꯪꯉꯦ ꯃꯥꯅ ꯗꯤꯕ꯭ꯔꯨꯒꯔꯗꯒꯤ ꯑꯣꯔꯤꯖꯤꯅꯦꯠ ꯇꯧꯔꯛꯄ ꯇ꯭ꯔꯦꯟꯁꯤ ꯂꯣꯏꯅꯃꯛ ꯐꯪꯉꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯁꯥꯁꯤ ꯁꯨꯝ ꯂꯩꯁꯤꯜꯂꯛꯇꯕꯒꯤ ꯃꯑꯣꯡꯅꯤ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯒꯤ ꯃꯦꯟ ꯄ꯭ꯂꯦꯠꯐꯣꯝꯅꯤ ꯂꯩꯔꯤꯁꯦ ꯏꯆꯤꯛ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯛ ꯒꯥꯔꯤꯁꯤꯡ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯄꯨꯔꯛꯄ ꯃꯥꯜ ꯒꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏ ꯍꯥꯏ ꯉꯁꯤ ꯑꯌꯨꯛ ꯊꯨꯡꯉꯒꯅꯤ ꯍꯥꯏꯅ ꯑꯁꯥ ꯇꯧꯅꯩ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯨꯡꯉꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯁꯥ ꯇꯧꯅꯔꯝꯕꯅꯤ ꯑꯗꯣ ꯉꯁꯤ ꯑꯌꯨꯛꯇꯤ ꯊꯨꯡꯉꯅꯤ ꯍꯥꯏ ꯆꯦꯡ ꯄꯨꯕ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯖꯤꯔꯤꯕꯥꯝ ꯌꯧꯔꯛꯄꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯌꯥꯝ ꯃꯈꯧ ꯄꯣꯡꯅ ꯆꯦꯡꯁꯤ ꯈꯣꯡꯁꯥꯡ ꯇꯥꯡꯅ ꯄꯨꯁꯤꯜꯂꯛꯑꯦ ꯀꯥꯏꯅꯒ ꯍꯦꯛ ꯃꯔꯛꯇ ꯑꯩꯈꯣꯏ ꯄꯥꯎꯁꯤ ꯊꯦꯡꯅꯕꯅꯤ ꯃꯁꯤ ꯌꯥꯝꯅ ꯃꯌꯥꯝꯗꯗꯤ ꯈꯣꯡꯁꯥꯡꯗ ꯇ꯭ꯔꯦꯟ ꯂꯥꯛꯇꯅ ꯑꯩꯈꯣꯏ ꯃꯥꯜ ꯒꯥꯔꯤꯗ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯄꯨꯁꯤꯜꯂꯛꯑꯦ ꯑꯗꯒꯤ ꯑꯇꯩ ꯄꯣꯠ ꯆꯩ ꯄꯨꯁꯤꯜꯂꯛꯑꯦ ꯀꯔꯤꯝꯇ ꯍꯔꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯕ ꯄꯨꯛꯅꯤꯡ ꯍꯦꯟꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯁꯛꯅꯤ ꯀꯔꯤꯅꯣ ꯍꯥꯏꯗ ꯈꯣꯡꯁꯥꯡ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯆꯦꯡ ꯂꯥꯛꯄ ꯍꯥꯏꯁꯦ ꯃꯁꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯁꯤꯗꯩꯁꯤꯗ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛꯁꯦ ꯒꯥꯔꯤꯁꯤ ꯃꯆꯣꯏ ꯒꯥꯔꯤ 100-200 ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯆꯦꯡꯒꯤꯗꯃꯛꯇ ꯉꯥꯏꯔꯤꯁꯦ ꯑꯗꯣ ꯃꯈꯣꯏ ꯒꯥꯔꯤꯒꯤ ꯀꯥꯡꯕꯨꯁꯤꯡꯗ ꯑꯗꯒꯤ ꯑꯇꯩ ꯃꯔꯤ ꯂꯩꯅꯕ ꯃꯤꯁꯤꯡꯅ ꯇꯝꯕꯗ ꯈꯣꯡꯁꯥꯡꯗ ꯆꯦꯡꯒ ꯄꯣꯔꯛꯄꯁꯦ ꯍꯦꯛꯇ ꯑꯅꯛꯄꯗꯒꯤ ꯀꯔꯤ ꯀꯨꯝꯁꯤꯜꯂꯛꯑꯒ ꯕꯣꯒꯤꯗꯒꯤ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯇ꯭ꯔꯛꯇ ꯍꯥꯞꯀꯠꯅꯕ ꯀꯨꯂꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯔꯤꯕ ꯀꯩꯗꯧꯕ ꯑꯣꯏꯇꯥꯔꯒꯁꯨ ꯂꯥꯛꯑꯒ ꯆꯦꯡ ꯕꯦꯛ 4 ꯑꯃ 5 ꯑꯃ 10 ꯑꯃ ꯄꯨꯈꯤꯕꯁꯦ ꯃꯁꯤꯁꯤꯗ ꯀꯅꯥꯝꯇ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯁꯨ ꯔꯦꯜꯋꯦꯒꯤ ꯁ꯭ꯇꯦꯁꯟꯗ ꯉꯥꯛꯏꯕꯅꯦꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯣꯔꯁꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦ RPF ꯔꯦꯜꯋꯦ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯣꯔꯁ ꯑꯣꯏꯒꯦꯔꯥ CRPF ꯖꯍꯥ ꯑꯣꯏꯒꯦꯔꯥ ꯃꯈꯣꯏꯅꯁꯨ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗꯦꯕ ꯍꯧꯖꯤꯛ ꯄꯨꯡ 7ꯀ ꯁ꯭ꯇꯦꯁꯟꯒꯤ ꯀꯩꯅꯣ ꯃꯇꯨꯡ ꯏꯟꯅ ꯄꯨꯡ 7 ꯃꯤꯅꯤꯠ 5 ꯇꯥꯔꯦ
ꯑꯗꯨꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯆꯥꯅ ꯊꯛꯅꯕꯒ ꯄꯨꯕ ꯐꯤꯔꯣꯟꯒ ꯄꯨꯁꯤꯟꯕꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯥꯛꯑꯒ ꯇꯤꯜꯍꯧ ꯕꯦꯒ ꯑꯃ ꯑꯅꯤ ꯍꯣꯟꯈꯤꯕ ꯑꯂꯨ ꯍꯣꯟꯈꯤꯕ ꯍꯋꯥꯏ ꯍꯣꯟꯈꯤꯕ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯜ ꯆꯥꯅ ꯊꯛꯅꯕ ꯑꯇꯩ ꯑꯇꯩ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥ ꯕꯣꯔꯥ ꯍꯣꯟꯈꯤꯕꯁꯦ ꯃꯤ ꯈꯔ ꯀꯨꯝꯊꯔꯛꯑꯒ ꯑꯀꯣꯏꯕꯒꯤ ꯅꯍꯥꯔꯣꯜ ꯑꯉꯝꯕ ꯈꯔ ꯀꯨꯝꯊꯔꯛꯑꯒ ꯍꯣꯟꯈꯤꯕꯁꯤꯗꯩꯁꯤꯗ ꯀꯔꯤꯝꯇ ꯀꯅꯥꯝꯇꯅ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯗꯦꯕ ꯃꯁꯤꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯖꯤꯔꯤꯕꯥꯝꯒꯤ ꯑꯃꯨꯛ ꯂꯥꯏꯕꯛ ꯊꯤꯔꯤꯁꯤꯅ ꯖꯤꯔꯤꯕꯥꯝꯗꯒꯤ ꯇ꯭ꯔꯛꯁꯤꯡ ꯆꯠꯂꯤꯁꯤ ꯌꯦꯡꯕꯤꯌꯨꯀꯣ ꯃꯁꯤ ꯑꯩ ꯁꯥꯈꯤ ꯄꯨꯊꯣꯔꯛꯑꯣ ꯅꯪ ꯅꯃꯤꯠꯅ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯇꯥꯔꯗꯤ ꯂꯩꯇꯦ ꯃꯗꯨꯒꯤ ꯁꯥꯈꯤꯗꯨ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯅꯣꯡ ꯅꯤꯅꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧ ꯇꯥꯏ ꯑꯣꯄꯔꯦꯁꯟ ꯑꯃ ꯆꯠꯊꯗꯅ ꯂꯣꯟꯅ ꯊꯨꯞꯅ ꯇꯧꯗꯅ ꯀꯦꯃꯦꯔꯥ ꯅꯨꯡꯔꯥ ꯅꯝ ꯇꯥꯏ ꯑꯗꯨ ꯅꯠꯇꯕꯤꯗ ꯂꯣꯏꯅꯃꯛꯅ ꯍꯥꯏꯅꯔꯤꯁꯦ ꯁꯤꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯒꯤ ꯄꯨꯂꯤꯁ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯃꯣꯏ ꯃꯌꯥꯝꯅ ꯈꯥꯏꯔꯤꯕ ꯄꯩꯁꯥꯁꯦ ꯇ꯭ꯔꯛꯁꯤꯡꯁꯤ ꯁꯦꯀꯨꯔꯤꯇꯤ ꯌꯥꯎꯅ ꯀꯩꯅꯣ ꯇꯧꯕ ꯆꯪꯉꯤ ꯍꯥꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯈꯥꯏꯕꯁꯦ ꯒꯦꯠꯇ ꯄꯩꯁꯥ ꯄꯤꯕ ꯑꯇꯩ ꯂꯝꯗ ꯁꯤꯒꯨꯝꯕꯒꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯑꯩ ꯏꯁꯇꯦꯠ ꯐꯅꯌꯥꯝꯅ ꯆꯠꯂꯨꯕ ꯅꯠꯇꯕ ꯑꯩ ꯂꯩꯖꯔꯛꯏ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕꯁꯤ ꯑꯩꯈꯣꯏ ꯊꯦꯡꯅꯖꯗꯦ ꯀꯔꯤꯝꯇ ꯑꯩꯈꯣꯏꯒꯤꯗ ꯌꯥꯝ ꯂꯥꯏꯕꯛ ꯊꯤ ꯁꯤ ꯏꯁꯇꯦꯁꯟꯒꯤ ꯁꯤ ꯄ꯭ꯂꯦꯠꯐꯣꯝ ꯄꯔꯤꯡꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯑꯩ ꯎꯠꯄꯨ ꯎꯠꯆꯗ꯭ꯔꯦ ꯁꯤꯅ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯅꯤ ꯖꯤꯔꯤꯕꯥꯝꯒꯤ ꯔꯦꯜꯋꯦ ꯏꯁꯇꯦꯁꯟꯒꯤ ꯑꯗꯨꯒ ꯁꯣꯝꯅ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯑꯩꯈꯣꯏꯒꯤ ꯗꯤꯕꯣꯡ ꯂꯝꯕꯤ ꯑꯩꯈꯣꯏꯒꯤ ꯇꯤꯄꯥꯏꯃꯨꯛ ꯔꯣꯗ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯍꯥꯟꯅꯗꯤ ꯃꯟꯚꯥꯗꯨꯔ ꯔꯣꯗ ꯑꯦꯝ ꯕꯤ ꯔꯣꯗ ꯑꯅ ꯇꯧꯔꯝꯕꯅꯤ ꯑꯗꯣꯝꯗ ꯊꯣꯛꯈꯤꯕꯅꯤ ꯑꯗꯣ ꯁꯤꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣꯝꯃ ꯑꯩꯈꯣꯏꯒꯤꯁꯤꯗ ꯑꯁꯣꯏꯕ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯒꯨꯝꯕ ꯔꯦꯜꯋꯦ ꯏꯁꯇꯦꯁꯟ ꯑꯃꯅ ꯁꯤꯗꯅ ꯑꯁꯤꯕꯒꯨꯝ ꯇꯨꯝꯗꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥ ꯀꯌꯥ ꯇꯨꯝꯗꯅ ꯃꯤꯀꯞ ꯊꯣꯛꯂꯛꯇꯅ ꯃꯪꯐꯥꯎꯅꯒꯗꯣꯔꯤꯕ꯭ꯔꯥ ꯈꯪꯗꯕ ꯃꯪꯐꯥꯎꯅꯗꯅ ꯑꯗꯨꯝ ꯇꯣꯛꯀꯗ꯭ꯔꯥ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃꯅꯦꯕ ꯑꯗꯨꯅ ꯀꯔꯤꯝꯇ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯌꯦꯡꯈꯤꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯍꯔꯥꯎꯅꯤꯡꯉꯥꯏ ꯅꯨꯡꯉꯥꯏꯅꯤꯡꯉꯥꯏ ꯑꯃ ꯐꯥꯎꯕ ꯂꯩꯇꯕꯅꯤ ꯑꯩꯈꯣꯏ ꯒꯥꯔꯤꯁꯤꯡꯁꯤ ꯆꯦꯡꯒꯤ ꯒꯥꯔꯤ ꯃꯥꯜ ꯒꯥꯔꯤ ꯉꯁꯤ ꯑꯌꯨꯛꯇ ꯊꯨꯡꯉꯅꯤ ꯍꯥꯏ ꯉꯔꯥꯡ ꯑꯩ ꯅꯨꯡꯊꯤꯜ ꯂꯥꯛꯆꯔꯝꯃꯤ ꯍꯥꯏꯐꯦꯠ ꯅꯨꯡꯁꯥ ꯌꯥꯝ ꯀꯜꯂꯤ ꯉꯔꯥꯡꯗꯤ ꯑꯗꯣ ꯃꯈꯣꯏ ꯀꯩꯅꯣ ꯉꯁꯤ ꯂꯥꯛꯑꯒ ꯆꯦꯡ ꯍꯥꯞꯄꯒ ꯊꯣꯛꯅꯅꯕ ꯃꯥꯒꯤ ꯇꯔꯟ ꯉꯥꯏꯕꯒꯤ ꯂꯩꯅꯔꯤꯕꯅꯤ ꯑꯗꯣ ꯁꯤꯗ ꯖꯥꯠ ꯖꯥꯠꯅꯤ ꯖꯤꯔꯤꯒꯤ ꯋꯥꯔꯤ ꯀꯩꯗꯧꯉꯩꯅꯣ ꯍꯧꯈꯤꯕ ꯆꯍꯤꯒꯤꯔ ꯃꯃꯥꯡꯒꯤꯔ ꯍꯥꯔ ꯏꯁꯇꯦꯁꯟꯗ ꯍꯥꯔ ꯊꯝꯕꯗ ꯃꯍꯤ ꯆꯦꯟꯊꯔꯛꯇꯅ ꯃꯥꯅ ꯏꯁꯇꯦꯁꯟꯒꯤ ꯀꯩꯅꯣ ꯅꯣꯡ ꯌꯨꯕꯒꯤ ꯑꯃ ꯑꯩ ꯇꯧꯖꯈ꯭ꯔꯦ ꯚꯥꯏꯔꯦꯜ ꯆꯠꯄꯗꯧꯅ ꯀꯔꯤꯅꯣ ꯐꯦꯁꯕꯨꯛꯇ ꯇꯧꯕꯗ ꯃꯤ ꯂꯥꯛ ꯑꯃ ꯑꯅꯤ ꯁꯤꯌꯥꯔ ꯇꯧꯅꯕꯗꯧꯅ ꯇꯧꯈꯤꯕꯅꯤ ꯑꯗꯣ ꯃꯗꯨ ꯌꯦꯡꯉꯨ ꯅꯣꯡ ꯌꯨꯕ ꯄ꯭ꯂꯦꯠꯐꯣꯝꯗ ꯃꯄꯥꯟ ꯂꯝꯗꯒꯤ ꯍꯥꯔ ꯄꯨꯁꯤꯜꯂꯦ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯀꯟꯁꯔꯟ ꯗꯤꯄꯥꯔꯠꯃꯦꯟ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯒꯨꯝꯕꯅ ꯍꯥꯔ ꯄꯨꯁꯤꯜꯂꯛꯑꯦ ꯊꯝꯃꯦ ꯅꯣꯡ ꯇꯥꯔꯛꯑꯦ ꯍꯥꯔꯗꯨ ꯑꯩꯈꯣꯏ ꯃꯍꯤ ꯆꯦꯟꯊꯔꯈ꯭ꯔꯒ ꯑꯗꯨꯗ ꯂꯧꯕꯨꯛꯇ ꯀꯔꯤꯗ ꯈꯣꯡꯕꯥꯟ ꯂꯣꯛꯂꯥꯟꯗ ꯆꯦꯟꯊꯈ꯭ꯔꯒ ꯁꯟ ꯂꯣꯛ ꯁꯤꯕꯒꯤ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯋꯥꯊꯣꯛꯅꯤ ꯑꯃꯨꯛꯇꯣꯏꯅ ꯖꯤꯔꯤ ꯃꯌꯥꯝ ꯍꯧꯕꯗꯧꯅꯒ ꯇꯧꯈꯤꯕꯅꯤ ꯈꯕꯔꯗ ꯀꯔꯤꯗ ꯑꯗꯨ ꯃꯅꯨꯡꯗꯗꯤ ꯉꯁꯤꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒ ꯃꯔꯤꯁꯨ ꯌꯥꯝꯅ ꯑꯐꯕ ꯑꯣꯏꯅꯔꯤꯕ ꯑꯁꯥꯝꯒ ꯈ꯭ꯋꯥꯏꯗꯒꯤ ꯂꯣꯟꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯖꯤꯔꯤꯕꯥꯝ ꯍꯥꯏꯕꯁꯤꯗꯩꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯀꯤ ꯅꯣꯡ ꯅꯤꯅꯤꯗꯒꯤ ꯑꯣꯏꯅꯁꯨ ꯊꯝꯅꯅꯕ ꯍꯥꯔ ꯊꯝꯅꯅꯕ ꯒꯣꯗꯥꯎꯟ ꯑꯃ ꯂꯩꯇꯦꯕ ꯑꯗꯨꯒ ꯔꯦꯜꯋꯦꯒꯤ ꯃꯥꯜ ꯒꯥꯔꯤꯗ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝ ꯇꯥꯟꯅ ꯃꯥꯜ ꯒꯥꯔꯤ ꯑꯃꯗ ꯋꯥꯒꯣꯟ ꯀꯌꯥꯅꯣ ꯑꯃꯔ ꯑꯅꯤꯔ ꯃꯉꯥꯔ ꯇꯔꯥꯔ ꯀꯨꯜꯂ ꯄꯣꯔꯛꯑꯒ ꯈꯥꯝꯗꯅ ꯊꯝꯕ ꯍꯥꯏꯁꯦ ꯈꯥꯝꯃꯤꯕ ꯄꯨꯡ ꯈꯨꯗꯤꯡꯗꯨꯒꯤ ꯄꯩꯁꯥꯅꯦꯕ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟ ꯀꯥꯏꯁꯦ ꯑꯩꯈꯣꯏ ꯆꯍꯤꯒꯤ ꯕꯖꯦꯠꯇ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯅꯤ ꯄꯩꯁꯥ ꯆꯥꯎꯅ ꯀꯥꯏꯊꯣꯛꯄ ꯑꯗꯨꯒ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ
ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯇꯧ ꯇꯥꯔꯒꯁꯨ ꯇꯥꯠ ꯄꯥꯠꯇ ꯄꯩꯁꯥ ꯂꯣꯏꯁꯤꯟꯅꯅꯕꯒꯤ ꯇꯧꯕꯅ ꯑꯌꯥꯝꯕ ꯑꯣꯏꯕ ꯑꯗꯨꯅꯤ ꯀꯌꯥ ꯐꯖꯅ ꯁꯤ ꯖꯤꯔꯤꯕꯥꯝꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯒꯤ ꯀꯩꯅꯣꯒꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯚꯔ ꯕ꯭ꯔꯤꯖꯀꯥꯁꯦ ꯌꯥꯝ ꯐꯖꯅ ꯇꯧꯗꯅ ꯁꯔꯀꯥꯔꯅꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅꯒꯗꯤ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯇꯧꯖꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯦꯛ ꯆꯪꯉꯛꯄꯗ ꯀꯩꯅꯣꯝꯃ ꯍꯦꯛꯇ ꯇꯧꯕ ꯒꯤ ꯃꯑꯣꯡꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯣꯡꯁꯥꯡꯗ ꯀꯩꯅꯣ ꯇꯧꯏ ꯍꯥꯏꯗꯅꯁꯨ ꯈꯣꯡꯁꯥꯡ ꯇꯥꯟꯅ ꯃꯥꯜ ꯒꯥꯔꯤ ꯌꯧꯁꯤꯜꯂꯛꯑꯦ ꯐ꯭ꯂꯥꯏꯠꯒ ꯑꯩꯈꯣꯏꯒꯤ ꯔꯦꯜꯋꯦ ꯐ꯭ꯂꯥꯏꯠ ꯌꯧꯁꯤꯜꯂꯛꯇꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯄꯨꯔꯛꯑꯒ ꯀꯩꯁꯨ ꯍꯔꯥꯎꯅꯤꯡꯉꯥই ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯧ ꯄꯣꯛꯅ ꯑꯗꯨ ꯀꯥꯏꯅꯒ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯅꯨꯡꯗ ꯑꯣꯏꯔꯤꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯀꯩꯅꯣ ꯌꯧꯔꯛꯄꯗ ꯈꯣꯡꯁꯥꯡ ꯌꯧꯔꯛꯄꯗ ꯇ꯭ꯔꯦꯟꯗ ꯄꯨꯁꯤꯜꯂꯛꯏꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨꯗꯒꯤ ꯑꯦꯅꯤ ꯑꯀꯣꯏꯕꯗꯒꯤ ꯃꯤ ꯈꯔ ꯅꯍꯥꯔꯣꯜ ꯑꯉꯝꯕ ꯈꯔ ꯂꯥꯛꯑꯒ ꯆꯦꯡ ꯑꯣꯏꯒꯦꯔꯥ ꯀꯔꯤ ꯑꯣꯏꯒꯦꯔꯥ ꯆꯥꯅ ꯊꯛꯅꯕ ꯑꯣꯏꯒꯦꯔꯥ ꯐꯤꯔꯣꯜ ꯑꯣꯏꯒꯦꯔꯥ ꯃꯣꯏꯅ ꯄꯨꯅꯤꯡꯕ ꯂꯦꯝꯅ ꯄꯨꯈꯤꯕꯗ ꯍꯥꯏꯔꯨꯔꯒ ꯐꯨꯖꯤꯟꯕꯤꯔꯝꯕ ꯇꯧꯕꯁꯦ ꯃꯁꯤ ꯑꯁꯦꯡꯕ ꯔꯤꯌꯦꯂꯤꯇꯤꯅꯦꯕ ꯃꯗꯨ ꯀꯟꯕ ꯉꯝꯅꯅꯕ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯒꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯝꯐꯥꯎ ꯂꯩꯇꯦꯕ ꯑꯗꯨꯒ ꯖꯤꯔꯤꯗꯅ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯀꯔꯤꯁꯤꯡ ꯃꯌꯥꯝ ꯑꯗꯨꯝ ꯂꯩ ꯖꯤꯔꯤꯗ ꯗ꯭ꯔꯥꯏꯚꯔ ꯆꯥꯝ ꯆꯅꯤ ꯅꯨꯡꯇꯤꯒꯤ ꯁ꯭ꯇꯦꯁꯟ ꯇꯧꯗꯅ ꯂꯩꯕ ꯍꯥꯏꯁꯦ ꯖꯤꯔꯤꯒꯤꯗꯤ ꯏꯀꯅꯃꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯖꯤꯔꯤꯕꯥꯝꯒꯤ ꯑꯣꯏꯕ ꯏꯀꯅꯃꯤ ꯕꯨꯁꯇꯤꯡ ꯄꯥꯔꯠ ꯑꯃꯅꯤ ꯑꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯖꯤꯔꯤꯁꯤ ꯇꯧꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯖꯤꯔꯤꯗꯒꯤ ꯆꯦꯡꯒꯤ ꯃꯥꯜ ꯒꯥꯔꯤ ꯇ꯭ꯔꯦꯟꯗ ꯄꯨꯁꯤꯜꯂꯛꯄ ꯉꯥꯏꯔꯒ ꯍꯥꯞꯅꯅꯕ ꯂꯩꯔꯤꯁꯦ ꯋꯥꯔꯤꯗꯤ ꯆꯞ ꯃꯥꯟꯅꯩ ꯁꯦꯀꯨꯔꯤꯇꯤ ꯆꯠꯄꯒꯤ ꯒꯥꯔꯤ ꯈꯨꯗꯤꯡꯒꯤ ꯄꯩꯁꯥ ꯈꯥꯏꯕ ꯑꯗꯒꯤ ꯒꯦꯠ ꯈꯨꯗꯤꯡꯃꯛꯀꯤ ꯃꯣꯏ ꯁꯤꯒꯤ ꯑꯗꯨꯒꯤ ꯂꯨꯄꯥ ꯑꯁꯨꯛ ꯆꯍꯨꯝ ꯑꯗꯨꯒꯤ 500 ꯍꯥꯏꯔꯤꯁꯦ ꯂꯝꯕꯤꯗ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯂꯥꯜꯍꯧ ꯇꯨꯜꯍꯧ ꯆꯤꯡꯒꯤ ꯂꯥꯜꯍꯧ ꯇꯨꯜꯍꯧ IM ꯆꯤꯡꯕꯒꯤ ꯄꯩꯁꯥ ꯂꯨꯄꯥ 1,000 ꯑꯗꯨ ꯍꯥꯏꯅ ꯂꯩꯕꯗꯨꯅ ꯑꯗꯨꯒꯤ ꯃꯊꯛꯇꯅꯤꯀꯣ ꯇꯧꯔꯤꯁꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔꯒꯤ ꯁꯔꯀꯥꯔꯒꯤ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠ CID ꯑꯣꯏꯒꯦꯔꯥ ꯑꯦꯛꯁꯥꯏꯖ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯩ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯄꯟꯖꯔꯔꯣꯏ ꯂꯣꯏꯅꯃꯛ ꯄꯩꯁꯥ ꯂꯧꯕ ꯌꯥꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯈꯨꯗꯤꯡꯃꯛ ꯂꯝꯕꯤꯗ ꯀꯩꯅꯣ ꯇꯧꯕꯁꯤꯡꯒꯤ ꯃꯣꯏ ꯄꯩꯁꯥ ꯄꯤꯌꯦꯕ ꯁꯤꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨ ꯑꯩꯈꯣꯏ ꯑꯁꯥꯁꯤ ꯁꯨꯡꯎ ꯎꯗꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯇꯧꯔꯤꯁꯦ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯛꯄ ꯀꯩꯗꯧꯔꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣই ꯈꯪꯕꯁꯨ ꯉꯝꯗꯦ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯑꯗꯨꯒ ꯅꯨꯡꯇꯤ ꯑꯩꯈꯣꯏꯒꯤ ꯍꯞꯇꯥꯒꯤ ꯑꯣꯏꯅ ꯅꯤꯡꯊꯧꯀꯥꯕ ꯌꯨꯝꯁꯀꯩꯁ ꯏꯔꯥꯏ ꯑꯒꯔꯇꯂꯥꯗꯒꯤ ꯈꯣꯡꯁꯥꯡ ꯍꯟꯒꯠꯍꯟꯗ ꯆꯦꯜꯂꯝꯕ ꯇ꯭ꯔꯦꯟꯗꯣ ꯍꯧꯖꯤꯛꯇꯤ ꯂꯥꯛꯈꯤꯗ꯭ꯔꯦ ꯁꯤꯜꯆꯔ ꯑꯩꯈꯣꯏꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 7-9 ꯂꯥꯞꯅ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯗ ꯂꯩꯕ ꯑꯔꯨꯅꯥꯆꯜ ꯍꯥꯏꯕ ꯁ꯭ꯇꯦꯁꯟꯗꯨ ꯐꯥꯎꯕꯗꯪ ꯆꯦꯜꯂꯛꯑꯦ ꯑꯩ ꯅꯍꯥꯟ ꯇꯣꯡꯖꯔꯛꯏ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ ꯑꯒꯔꯇꯂꯥꯗꯒꯤ ꯇꯣꯡꯉꯛꯄꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯗꯨꯒꯤ ꯇ꯭ꯔꯦꯟꯗꯨ ꯄꯨꯡ 12:30 ꯑꯔꯨꯅꯥꯆꯜ ꯍꯥꯏꯗꯨ ꯗ ꯊꯨꯡꯉꯤ ꯑꯔꯨꯅꯥꯆꯜꯗꯒꯤ ꯑꯣꯇꯣ ꯑꯃ ꯐꯥꯔꯒ ꯁꯤꯜꯆꯔ ꯇꯔꯥꯄꯨꯔ ꯇꯥꯔꯛꯄꯗꯨ ꯃꯤꯅꯤꯠ 10-20 ꯈꯛꯀꯤ ꯋꯥꯅꯤ ꯑꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯗꯤ ꯑꯩꯈꯣꯏ ꯑꯁꯤꯕ ꯖꯤꯔꯤꯕꯥꯝ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯅ ꯑꯁꯤꯕꯒꯨꯝ ꯇꯨꯝꯗꯅ ꯂꯩꯕ ꯍꯥꯏꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯑꯁꯥꯅ ꯊꯜꯂꯕ ꯃꯪꯂꯥꯟ ꯀꯌꯥꯁꯨ ꯃꯥꯅ ꯆꯦꯖꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯇꯨꯝꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯉꯁꯤ ꯑꯩꯍꯥꯛꯅ ꯉꯁꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 8 ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯌꯨꯛꯀꯤ ꯄꯨꯡ 8:15 ꯇꯥꯔꯛꯄ ꯃꯇꯝꯁꯤꯗ ꯖꯤꯔꯤꯕꯥꯝ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗꯒꯤ ꯊꯝꯖꯕ ꯄꯥꯎꯗꯝ ꯂꯣꯏꯁꯤꯟꯖꯒꯦ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯁꯅꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯣꯜꯂꯨꯛꯆꯔꯤ